Hello, I giving baboy na may rakpam. Nahanam pamas the Esorbu wapau tana bagida maglak piba ang sigida magkatagachari. Agi prathna di nahak na takdi ba wapau ang sige mapal na Esorbu hinanung siba amasung mahaki mi aduga mahaki singlup hinanung siba sini. Diba hak na nahaki na pamda noluk choning ba dudi nahak na takdi ba wapau asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching bisingi makapon pam thok pa adugi mahuti silhan bigano. Adu ba wapau sige mapal na. Nahaki singlup hinanung siba nahaki singlup luching bising hinanung siba aduga kwai maru oina Esorbu matik mangalig na magtihingba punsi da chakot pa adu agi prathana ni. Ibang umaki wapau taminas. Haklan Ephesians pandu Mari pada amatik na taruk ko hangdopi. Ephesians chapter 4 verse 1 to 6. Ekoi harvest jaga sida ngasi ge tharaga nomaising Mari sure. Sorry abi oiba targa di mathangi nomaising bawai koi harvest jaga sida nyamyaga. Maramna ibungo gidamak phadok oiriba aina nakhoida nonjari madudi nakhoibu kabiba makau adugi matik chan nakhoi chatpi nolukpa amasung puning tapa pumna makka kuina khangbi baga nungsibada amana amabu khangbiduna ingthabagi apunbada thawaigi amata oiba du ngakna bhono nakhoibu kaubiba matamda asa amada kaubugumna hakchang ama amasung thawai ama ibungo ama thazaba ama baptize loba ama pumnamaki mathakta pumnamak sinthungna amasung nakhoi pumnamakta leiba pumnamaki mapa amasung Isor ama lei prana dos Prabhu Isor nahakin sa napasu Kristo gi mapana thazaboy khaba khoi khuding mag singa sina amat oina bidamak te kowi Prabhu ngasing numi asina ki wahi asdagi hair bi hiram aduda ekhoi makha ta na yengmina gadur thawai singban hana thabuk subi adugna ki wahi ase ekhoi bu gyan ta han bi ekhoi da tarang na achumba du utpi ekhoi gi ason masing utpi ekhoi gi asoi basing takpi aduga ekhoi bu ekhoi asonba asoiba amasung pap singdagi ekhoi pungning honghanbi aduga naki wahai gi mapalna ekhoi gi punsi ase hongjaduna nangi matima gi damakta singlupta amata oibagi saktam adu nangi mapalna ngakchabagi punsi da ekhoi ben sapat hanbi Christ ekhoi gutpi aduga ekhoi bu nahaki apambu oiraba amata oiba si ngakna bidamakta khaurang ba mising amsung khaurang bu da chakot ba ekhoi da pinabi Jesus Christ ngi nijerbi amen ekhoi ngasi maru oina mapumon yengmina ga do basi Ephesians pandu Mari gi pada Mari degina taruk phau bani aduga hairiba asida ekhoi na ngasi gi si ngasi ri asida mapumoina yengado ba jagadi Ephesians pandu Mari gi pada Mari asde khoi yengmina gani aduba Ephesians pandu Mari gi pada Mari degina taruk phau ba asida ekhoi bu khanganing ba mapumoi ba warol de asini Christiansa eikhoina ahumna ama oiba Esorbu khurumba maramna eikhoinasu thawaigi amata oiba adu singlup manungda ngakkadabani Christians, as we worship the triune God, so must we maintain the unity of spirit in the church. Aduga hairiba main idea sida ngasi nongmaising asiga lakdo nongmaising aduga dai khoi yengminagani adubu chawrak pai khoi wakal khanmina widamakta hairiba sida khoi hiram ahum thong yengminagani verse 4 dagina 6 phauba sida hiram ahum thongna verse 4 dadi eikhoigi amata oiba asi
thawai amadani. Our unity is in one spirit. Ekhoi amata oiba si thawai amadani. Verse 5. Ekhoi amata oiba si Prabhu amadani. Our unity is in one Lord. Aduga verse 6. Ekhoi amata oiba si ipa amasung isor amadani. Our unity is in one God and Father. So hairiba asida ko yengminarakani adu ayang hajakraba dugumna ngasi yumi asida verse 4. Our unity is in one spirit. Ekhoi amata oiba si thawai amadani. Verse 4 sida ko yengminarakani. Adu it's announcing Christian gi oiba amata oiba si yumpham yaudaba amanade. Aduga hairiba yumpham adu ahoba hongba naiba kemba naiba aduga loiba naiba miyoibagi chanabi miyoibagi aningba miyoibagi apamba miyoibagi nungsiba phaubagi thamoi miyoibagi apamba phaubagi thamoi khudingmaksing aduda yumpham oiraga sagatpa amata oibagi saktamatu nate. Now, amata oibagi saktam haina maiti londe hai adubu I think hairiba du saktam ama nate amaronda yang po oiba target. It's a thing. A picture ama nate. It's a substance. Go. Adu hairiba amata oiba si han hajakraba adugumna Christian eikhoina tongan ba phuruptagi tongan ba jagadagi tongan ba maphamdagi tongan ba imungdagi laaga Jesucristu kanibi mapumusung Prabhu ina thazaraga eikhoina singlup amada yauraga singlup amada pullaga pujigi unadriba mi ama sing aduda aigi itilina ama oibagumna loinariba khudingmak sing asigi yumpham adu mi oibagi aning bapambagi matungin ba yumpham aduda sagarpan natte. Now amuka hanai hajarake Christian gi amata oiba si yumpham yaudaba amata oiba natte. Aduga haiba yumpham adu miyoibagi matungina miyoibagi aning mapamagi matungina semgat sagatpa adugumba yumpham ama natte. So it is grounded upon truth. Achumbada sagatpa achumbada semgatpa achumbada yumpham oiba aduga ahoba leitaba achumba amangba leitaba achumba aduga aranba yauduba achumba isor karamba achumba isorgi oiba achumba aduda sagatpa amata oiba saktam amata oiba aduna karigumba thajaba maselgi marakta leiriba amata oibagi yumpham asi hairiba isorgi achumba du oiba targadi jati gi khenaba jati manadaba adagidi thak manadaba loksing leiba loksing watpa adagidi imung manadaba paisa paiba paidaba adugi namadu da yenglaga aduda nama thongzila kanda sagatpa yumpham khudingma thunamba ngaktani hai mogoda sagatpa amata oiba adu asengba amata oiba amata nade adu isorgi achumba da sagatpa maramna jati thak loksing paisa paiba apamba khudingmak sing adu loinamak nathai adu Christian gi unity ko singlup manungda aduga Christian ne hana lekraba khudingmak ki mathakta leigadoba unity asigi unity isorgi achumba da sagatpa amata oiba unity asina loinamak temkhai mi begi oiba apamba mi begi oiba thak mi begi oiba khal sing maramdi hairiba amata oiba si miyoibadagi thoklakpa miyoibana sagatpa miyoibana semgatpa natam maram adun hairiba amata oibagi term amasung condition na si miyoibana sagate sangsana sagate aina sagate aduga nahakna sagate isorna aduga hairiba amata oiba asigi matangdani polna Ephesians maridagi mahak maru oina pandu marigi pada
ꯑꯅꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯍꯧꯔꯛꯄꯁꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯕ ꯀꯔꯝꯕ ꯑꯃꯠꯇ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯅꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯥꯏꯗ ꯊꯝꯕꯤꯔꯕ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯊꯝꯕꯤꯔꯕ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯍꯜꯂꯕ ꯑꯃꯠꯇ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯩꯅꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯅ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯗꯨꯕꯨ ꯉꯥꯛꯄ ꯑꯗꯨ ꯄꯣꯜꯅ ꯌꯥꯝꯅ ꯂꯨꯝꯅ ꯑꯦꯝꯐꯦꯁꯤꯁ ꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯑꯦꯝꯐꯦꯁꯤꯁ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯗꯨ ꯉꯥꯛꯄ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅ इहान हाना तौगदुबा अफब थबकने है मांगना है हारबदो अखोय मफम सदी उब फंगे करम हायना अखोय एफिसा बंदु अनि ब तरा पाबो ओब तारगदि करि हाय अखोय से ईश्वर की खुदफम मोरे करि गिदमक्ता ईश्वरना हाना लांगबिख्रबा हाना तौबिख्रबा अफब थबकसिंग अदुद अखोय चननबगिदमक्ता अदुगिदमक्तने अखोय कनबिबा अदुगिदमक्तने अखोयबु थौजाना थाजबगी मपालना अरान खबम पिनबिबा अदुबु पोलना हाइरिबा अफब थबकसिंग अदुगिदमक्तने चैप्टर 2 verse 10 पामतनदि होय अखोय कनबिरिसे अफब थबक तोनबगिदमक्तने अदु हाइबा अखोय खंगख्रबा ngaktene अदुबु चैप्टर 4 पोलना अफब थबकसिंग अदु करम अफब थबकसिंग अदु करिदगी अफब थबक तोबा हौगनि हाइना पोल इहान हान हौदोरकपा मतमदि he starts with maintaining the unity of the spirit अदुरा मफमसदि एखोय खंगबसे करिनो थाजबसि इनाउसिंग नंग अमसुंग आइना क्रिश्चियन हेग ओइबगा इहान हान तौगदुबा ईश्वरगी अनिंगबा अपामबगी मतुंग इनबा अफब थबक अदुदि थवाइगी अमता ओइबा अदु नापा That is the first good work. हाइरिबा दु थाजब अमोइना अखोयना तोरकदुबा अफब थबक मयाम सिंगी मरक्तगी मांगजिल इहान हाना थाबा अदुने पोलना मरम अदुनदगी हौरागा करि हाय महागना कौबिबदु मतिक चाना चनबगिदमक्ता महागना अर्ज तवे कमांड तवे अदुगा करम हाइना हाइबदु मतिक चाना करिदगी चटपा होगनी सिंगलुकी अमतो ओइबा अदु थवागी अमतो ओइबा दु ngakna चटकदबा पुंसिदुगी हो सिउबर पोल मफम से सिजनरिबा मओंगसे मान अफब थबक हौनबगिदमक्ता हाइबा मतमदा मीसिंग अवाबगी मतेंग पांगनबगी अदगी चैरिटी हॉस्पिटल सेमगनबगी चैरिटी की थबक मयाम तोनबगी अदगी अमता हौदे थजिकसि नाने लेमिनबगी अदगी अमता हौदे हाइबा खुदिमक्सिन मरु ओइबा ngaktane अदुबु हाइबा खुदिमक्सिंग अदु अमता हाइदिंग इहाना महाना हाइबसे थवागी अमता ओइबदु ngao So that is our first good work after we become a Christian. Aduga hairiba afaba thabak asi ahan afaba thabak asi tawdana bag maram su kari matalite maram di kari gumba isorgi wahaigi mapalna kanbiba phanglaga isorgi thawaina ekhogi nungda lere maram aduga hairiba du polna chapter 1 and 3 phawal mai sana lone ma khai kre isorgi thawai ekhogi nungda lere magi pangla ekhogi nungda lere asigi mapalna ekhoi afaba thabak khoi masing tawgador ribane aduga hairiba afaba thabak singdu karamba afaba thabak no tebang pal haudringe degi isorna langkhraba thabak sing karigumba eikhoina atai afaba thabak sing tawgani haiba karam haina khangani if we maintain the spirit if we maintain the unity of the spirit करमायने ईश्वरना लांगबिख्रब अफथवकसिंदु आई तौबा ngamgani amasung taugani haibagi thalbu aikhoida legidoribano aikhoina thawai goiba amatadu ngakpa matam aduga thawai oiba amat oibasi ngaktabida afathabak mayam tauba oiba targese haiba afathabak khudingmaksing adu taubagi maram adu wahang hangise maramni mafam asida haibase karino थाजबगी मकौ बिचार चनबगिदमक्ता हायरे अदुग मथंग करि हायरे इंथबगी अपुनबा थवागी अमता ओइबदो नाउ अदुन आई हान ngsadagi हाइजिरिबसे आई हान इहान हाइख्रबो हाय the repetition so our first good work after becoming Christian is to maintain the unity of the spirit in a bond of peace
ꯑꯗꯨꯗ ꯅꯍꯥꯛ ꯋꯥꯍꯪ ꯍꯪꯕ ꯌꯥꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯇꯩ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯗꯒꯤꯗꯤ ꯁꯦꯜ ꯂꯩꯇꯕꯁꯤꯡꯗ ꯁꯦꯜ ꯄꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ lei ꯇꯧꯕ ꯌꯥꯕ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗꯨ ꯑꯃꯠꯇ ꯅꯠꯇꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯄꯣꯜꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯉꯥꯛꯄ ꯊꯋꯥꯏ ꯑꯃꯠꯇ ꯑꯣꯏꯕ ꯑꯗꯨ ꯉꯥꯛꯄꯁꯤꯗꯒꯤ ꯄꯣꯜꯅ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ we can ask now ꯑꯃꯨꯛ ꯍꯟꯅ ꯑꯁꯤ ꯍꯥꯏꯔ ꯑꯇꯩ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯤꯁꯥꯒꯤ ꯄꯟꯗꯨ ꯃꯔꯤꯁꯤꯒꯤ ꯑꯗꯨꯝ ꯃꯊꯪ ꯅꯩꯅꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯛꯀꯅꯤ ꯃꯗꯨꯗꯤ ꯄꯣꯜꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯜꯇꯤꯃꯦꯠꯂꯤ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯕꯤ ꯑꯃꯁꯨꯡ ꯌꯨꯝꯈꯣꯡ ꯑꯣꯏꯔꯤꯕ ꯑꯐꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯃꯅ ꯑꯃꯕꯨ ꯑꯊꯣꯏꯕꯗꯤ ꯅꯤꯡꯅꯒꯗꯣꯏꯁꯤ ꯑꯜꯇꯤꯃꯦꯠꯂꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇꯅ ꯊꯛ ꯈꯥ ꯅꯥꯏꯅ ꯑꯃꯁꯨꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯕ ꯈꯨꯗꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯂꯒ ꯂꯝꯕꯥ ꯇꯧꯅꯗꯕꯤꯗ ꯑꯗꯨꯒ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯅꯗꯕꯤꯗ ꯁꯤꯒꯨꯝꯕ ꯃꯅꯨꯡꯗ ꯍꯤꯡꯃꯤꯟꯅꯒꯗꯣꯏꯁꯦ ꯃꯔꯨꯑꯣꯏꯅ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯃꯅ ꯑꯃꯗ ꯁꯕꯃꯤꯠ ꯇꯧꯅꯒꯗꯣꯏꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯐꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯊꯨꯝ ꯑꯣꯏꯅ ꯊꯥꯎꯃꯩ ꯑꯣꯏꯅ ꯑꯗꯨꯒ ꯃꯉꯥꯜꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯄꯥꯒꯤ ꯃꯇꯧ ꯇꯝꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯑꯩꯈꯣꯏ ꯉꯥꯛꯄ ꯉꯝꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯄꯥ ꯃꯃꯥꯗ ꯃꯆꯥꯁꯤꯡꯅ ꯁꯕꯃꯤꯠ ꯇꯧꯒꯗꯧꯕ ꯃꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯒꯗꯧꯕ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯈꯥ ꯄꯣꯟꯒꯗꯧꯕ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯒꯗꯧꯕ ꯃꯄꯨꯁꯤꯡꯗ ꯃꯅꯥꯏꯁꯤꯡꯅ ꯁꯕꯃꯤꯠ ꯇꯧꯒꯗꯧꯕ ꯑꯗꯨꯒ ꯃꯄꯨꯁꯤꯡꯅ ꯃꯅꯥꯏꯁꯤꯡ ꯐꯖꯅ ꯆꯤꯡꯕꯤꯒꯗꯧꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ so Ephesians mari asidagi haruga taru phawba tarakudru afaba thaba khudingmaksing thajaba amamam oina aikhoina hingbada nongmoi punsi hingba matamda sinumta hingminaba punsida personally hingba matamda taru afaba thaba khudingmaksing asi karaidagi yumpham lakpagi haina haiba oiba taragadi thawai amatta oibadu ngakpa romda loinamuk lai aduna hairiba wahang karigidamokta thawai oiba amata thawai amata oibasi ngakkadobugi maramdi hau haikribadu amani aduga haibadu thoidokpadi yamna maru oibagi maramdi well isoran lumalo haibase aikoi Ephesians nainarakpa matamda khoidum khangi Ephesians pandu amapada tara yeng matamda karino isorgi plan do juki matamadu pumsu surabada mahakna sarga amasung maramda leba pot pumnamak Christada amata oina mangonda punsinabagi thaurangni amata oiba thawai amata oiba si isorna yamna lumna lawi God prioritized this adu gidamag si yamaru words adu khaktung sunata na koina pandu amai pada kunithotagina kulmoi du siengbo oiba taragadi aduga pumnamak mahake badi Christagi khuyada mahaki makapona thamle aduga pumnamaki mako oina Christabu singlupta pibire singlup adudi mahaki hakchang amat oibagi saktamdo asida siyawe pumnamak ithal thalanbiba mahaki mapung phaba aduni adugu mo kana verse chapter 2 lakpa matamda chapter 2 gi verse 14 adu kari hai maramdi mahak masamak haibadi Christa masamak eikhoigi ingthabani karam haina mahakna ani edu haibadi Jew amasung Gentile ani edu amata oihanduna khainabagi phaglang adu thugare aduga kedare ani edu ani oihandre verse 21 amata oihalde and then chapter 3 verse 6 mystery do reveal tobugi matang aduga haiben mystery do karino modi afaba wapogi mapana atopa jansing yumlep chara oiminaba now sense of unity aduga hakchang amata oiminaba sense of unity aduga Christ da wale piba adugi saruk phangminaba sinisi why mental karigidamak thawagi amata oiba ngakba se Christian amone tawdaba yadaba maru oine logdobugi maramdi isorna yamna lumna amusung luna lawe karigidamak no isorgi plan na se asumaina akoi haibe karigidamak no isorna mahana ki macha nupa adu ki mi singidamak taibang pal haudringe dagi hatongna damakta aduga mahakpu loisannabagi damakta plan dobugi maram ultimately for unification of his people
Taibang panda like Krabama ki missing Jarlon Kuding Maktaki, Loina Puslak Nabaki, why did Christ died? Christian Sikri, Badokari the Mountain, Hoy, I could papa can never get the Makna, I could papki atonement they can never get the Mountain. Ultimately, what's the purpose of it? I do Marando Kari the Mountain, I could amato in the Mountain. Ishorna Maruino. Yan Maruino. Ado ibungo mahaki plan mahaki can be bagi puwari or redemption of history history of redemption yang kumatamda ultimately kan akoi khuding mang mahaki thojagi phambai mang aduda jan khuding mang tagi loan khuding mang te mipum khuding mang na kuchu khuding mang na ibungo mahak pu khurumgani thagat kani amasung wang thangkani kana karida hakchang amata oina. That's a goal. Adu tendam. Harvest is only on maroon. Aduga, Christa Magnus Yatang Maker, John Pantaram the Contramer in Contrama. I know we have a mine with a piri, Nakoyamagamusina. Magamusina, looking upon a mission in a quite aiki, meaning have a company. Other things with the Christina, higher amatoiba, I see the Magdamahak Pratanata. John Pantratre, the Gurundo. Tazaba sing, I see. Mapa Isor Matanapa Zucristic amata oiba adugumna. Tazaba sing is amata oibadu. Isorgi Korang Zabaglunina, higher adugi the Makta, Sucrisina, Maki Mapa Isor, Maki Siram Dietova Pratana. Asigi the Makta, it is so important to maintain the unity of the Spirit in the bond of peace. Aduga higher but thawaigi oiba. Thawaigi amata oiba se Jisu Christagi mapalna Jisu Christabu thazaraba Christian sing khaktana ngakba ngamni atay kanata ngam aduga aikoina mamang na masing yengmina khriba adugumna hairiba thawaigi oiba thawaigi amata oiba asi ngaknaba honanabagi damukta piriba yathang ase polna Ephesians labor me, I'm going to be in it. Ephesians labor, Tazaba sing to the people. I don't know how is a carino. Karigumana Christian or Karigumba singlup the lake, but Kudimo sings a singumaki Christian or I do oiba target thawaigi amata oiba asibu ngakpa asi oithokpa ama khaktang tawgado ama khaktang natana oithokpa amasune. It is not only a thing that we should do, but it is a thing that is also possible to do. Maramna karigida magtano isorgi thawai aikhoigi nung later isorgi akan mapangal aikhoin nung thabak subire aduna hairiba command ase hairiba thawaigi amat oiba nganabagi command ase thadaba sing aikhoida pol na piramba ase it is fitted, rightly fitted. I could bang and ngakkadabani, I could mamang no masing time neck about the gumna. Asigi amata oiba, say thawaigi amata oibane. Eikhoinasu habanate. Although Mahamas the pyramid by Yatanga say, Asigi thawaigi amata oiba, I say Semgat Nabagi the Mak the Saga, Semgat Nabagi the Makana. The command here is not to create this unity, but to maintain the unity. Because this is the unity of the Spirit. Sorry, Thawaina. Pinabiraba, amata oibadane. Karamba matanda, aikoina thazaba matam mikapungjanada. Now, asigi jaga asida aikoina mamangi nomazing lotion nagibadu. Mamangi nomazing da aikoina tamina kibadu harba jaga si phawani. Ingthabagi apunbada thawagi amata oibadu ngaknaba khonaba ngamgani karigidamakta kana ngamgani thazaba singna karigidamakta isorgi pangal leire isorgi na thabak subire isorgi thawai nungda leire aduna haribasi ngakpasi Christian amana tawgodoba thabak amani. Ado ngasi nu message de aikoina verse 4 asida lakpa matamda. Now mamangi no majing pawu the verse 3 pawu aduda aikhoigi kawiba makau adu matik chana chatpa adu aikoina thawagi amata oibadu ngakpa adu utle adu ngasi mhama asida polna emphasize torkodoriba se haiba amata oibadu adu ground the ground of Christian unity, the ground of our unity. Higher aduga higher ground adu higher yumpham adu karigida makno maru or badu aduga
thawaigi amata oiba ngakpa si Christian khudimmaksina tawdraba yadraba thabak ama oiba si karigidamakna hairiba adu Paulna verse 4 dagina 6 phawba sida maha na fazan emphasize tawdana tawlaka. So ultimately man hairsi kaino verse 3 da thawaigi oiba amata oiba da ngao na verse 4 dagina 6 karigidamakta ngakadin. Adu karigidamakta ngakadurino haina haibagi ground ase piba matamda ngaktaba yadabagi maram arumba du supone disaster. Aduna eikhoina mathangi nongmajing phawda yengminarakaduriba eikhoina thawaigi amata oiba adubu or spiritual unity or unity of the spirit adubu ngangnabagi ground pawnjaba polna mafam asida piriba ground taret ekhoi upa phangnani adubu haiba ground taret khudingmak sing ase taret mak ase Jingnaba amata yaudana ayetpa amata yaudana khwaidagi maru oiraba yumpham ngakane is an undeniable ground. Aduga hairiba yumpham sing ase Christian ni haikraba khudimani Jesus Christ ba kanbi mapumsung Prabhu ne thajakraba Christian khudingmakna relate tawba ngamba ground ngaktane. Aduga hairiba ground ase Christian khudingmak experience tawraba makogi punsi makogi thawai da makogi nungda experience tawraba ground ngaktane. Paul pirakadoriba kari haigani yumpham ase Christian amagi maphamda nauna thokpa yumpham amata yaude. Aduga hairiba mahana pirakadoriba yumpham khudimang maru ene elementary ase Thazaba khudingmaki thamoida yamna nakna leiba pot hiram ngaktane. Kariguma Jesus Christ ba kanmi pumsung Prabhu ne thazaba oiba targade. Aduga haiba ground tariat mak ase thazaba amagi magi faith ko Christian amagi magi thazaba adugi damakta haiba thazaba de changraba yadraba machang ngaktane. So pona tarji kan amaramdadi Eikhoigi thazaba khudimaki thamoida yamna nakna leiba eikhoigi thazaba bu semgat liba ama pha watpa yadaba aduguma ground sing adu eikhoigi unity gi ground na man puthroba. So aduna asin ta liba sigaina. This shows us the inevitable responsibility to maintain the unity. Paul Harrison Then Christian will be targeti. She said, Ngakkadabani. Ngakkadabani. Adu ngakkadu sisu. No one assisting the labor. Adu no one labor could you sing do Christian or Grabam could you loin magli. Adu ultimately it became more strong. Magi argument to hen strong one. Ngang na with them after. Other still announcing, Mana Pirakadiba grounds in a Mathang Yang Minarapamata, a quick tamoising, a quick punching a chang yang papam. I say Maki, I say ground, could you sing a say, Mana Pirakadiba, Maram sings and Naki Tamoida, Nak Punsi the Yaubra. Maram is still announcing, I say ground sings a queen of Karmanako. These are the core fundamentals of our faith. Eikhoigi thazaba ne haina Christian gi thazaba ne haina laikraba thazaba asi da suksoi soi dana yaudraba yadraba machang ngaktane aduga haiba machang sing karma makhal gi machang no haiba oiba targadi haiba machang sing asidi amma hek watpa matamda Christian ne haina haiba claim du mang ba dugma machang ngaktane. You cannot claim as Christian if you miss any of these elements or grounds. I don't know, Paul na hairiba ultimate magi arguments I have no hajik raba adugumna hairiba ground sing ase thazaba amo oiba targadi khanglaba ngaktane uraba ngaktane pairaba ngaktane thazaraba ngaktane aduga experience oraba ngaktane aduna nahaki leng draba aduga tau phadraba thaudang adudi Christian gi amata oiba adu singlu manungda ngakpa asi soidana tawdaba nahaki ahanba na thone ate thabak sing ngak thamko changing adu buse kaino
Are you maintaining the unity of spirit in the bond of peace? Adune pona sida changi han ningli bese thajab khudimakta adu nang amasung engonda mani mata maduda efisagi singlup aduda Jew amasung Gentile ani pulaga chaba singlup ne aduna koina mamang chapter singa yengmina khab adugumna Jew singlu chawthoe Gentile singlu chawthoe Jew amasung Gentile ani gi marta achauba pal ama lei wai thangi pal Jew singdana Esorgi wai thanglei Moses lei David lei aduga Bible gi wari khudimasi mokhoi matang ne Gentile Esor yaude kanamada khangde Abraham lei te moi gi damakta Esorgi wai moi de pibanate aduga Jesus Christ Gentile eikhoig rom dagi lakpanate Jew rom dagi lakpane achauba kenaba achauba yeknabane adugu Christiana ingthaboiduna haiba yeknabai pharang thugai ani du amata ohin grcha tu haiba khudimak singse tawriba tawbu matam aduda haiba khudimak sing haiba reality singse Jew masung Gentile Christian matamadu Ephesians sing to leba Jew masung Gentile Christian khudimak sing adugi punsida adugi reality the experience sabu matamda they have experienced all through these grounds adu chil inausing pona pirakadu riba yumpham khudimak sing ase khatokpa yadraba lawthokpa yadraba yumpham ngaktan aikhogi punsidagi thajaba amane haina haiba punsidagi asigi marks da aingonda simadi yaudi haina haiba oiba targadi nagi thajaba chang yengaduba ground ngaktan and they high wise hanjan na hai amaku so han hai sege high grounds asidagi amma hek nang on the what boy batar bide maybe you're not Christian not Christian oiba mamde aduna maram mayam pibi as asigi mizidi ai nungsiba sungam ngamde asi kangbujiga ikarmai laidino hai bidi amata oiba adu oiroidanabagi hiram mayam pibi ai adu haiba ground khudimak singdu pol mafam asa amata pusalakte but he brings the core fundamentals of our faith aduna kaino haiba taragadi tongan tongan ha ki wakhal lebe tongan tongan ba maongda khenaba wakhal manadaba jaga singda wakal manaba jaga sing mayam lebe ai adubu pakhon satpa pol na mafam asida singlup ki amata oiba or thawaigi amata oiba ngangnabagi damakta piriba yumpham khudingmak sing asidi thajaba khudingmakta ngarang thajarakpa oigera nahan thajarakpa oigera chahi manga Christian oiba oigera chahi kun Christian oiba oigera pastor oigera preacher oigera elder oigera deacon oigera paisa paiba mi oigera paidaba oigera losing leiba oigera oirogera khungang macha oigera sahar macha oigera Christian bu oirabadi common oiba ground ne this is the common ground haiba ground ase common oi kanamada the kenability asigi matang sidadi aduga karigumba haiba khudingmak sing asi oiba taragadi chilnau sing amukana we have to maintain the unity of the spirit in the bond of peace you cannot deny the presence of all this truth amata verse 4 Karigreino that ours ahan principle the ground the first ground passing nahoy ba kawma tamda asa amada kawbugumna hakjang ama amasung thawai ama now 4 dagina 6 phawa pandu mari dagina ngakugani pandu mari gi pada mari dagina pada taruk phawa sida ama ai wai loi ma koi thena ko asa ama hakjang ama thawai ama ibungo ama thajaba ama baptizeba ama punmaki mathakta isam na verse 6 na har isor ama ipa ama 1 not 2 what is the ground of our unity one spirit thawai ama mahamasle pon hai ba thawai ama ase isor gi thawai asing brother we have one Holy Spirit not two ko adu asigi thawai ama se karamba thawai no hai ba thawai asina tongan mafam dagi tongan phurup dagi tongan ba jaga dagi tongan ba inung manung gi background dagi aran khum gi damakta kaubirakpa thawai do sigi thawai se Housing, Nangamasung a Christian or Base, Esorgi Thawaigi Makaubi, Adugi Mapan, Nangamasung a Christian or Bene, Aduga Haiba Kaubiri, but Tawai Adu,
nahak pu kauba thawaiga nahak pu kauba thawaiga atopa ichilina amu kauba thawaiga atopa nupi ichilina amu kauba thawaiga haiba thawai tongan tongan ma thawai te one spirit thawai ama aibu kauba thawaiga ai nupi bu kauba thawaiga adagi ai marup sing bu kauba thawai aduga singmasida member oina lakraba ichilina inau sing amasung isor khurumba yaubiriba Christian ne haikraba nahak amasung aikhoi bu kauba thawai ani nate nahak bu kauba thawai duna special first class thawai aduga aikhoi bu kauba thawai second class ki thawai atopa Christian ama khara lai Christian or paduna third class ki thawai ne karpa no one spirit thawai ama Holy Spirit Pro Max late one Holy Spirit there is no premium Holy Spirit one Holy Spirit we have one lai lakera lausing laigera pangera sak phajagera sak thigera aikhoi bu aran khubam gi damakta Isorda Christic mapan kaupirapa thawai adu asigi thawai se aduga hairiba thawai asigi mapal ne nangamasung aina Jisudi Prabhu ne haiba gamli Manipur gi mina kaya changada ba mafam amada Manipur gi mafam jidasu haibadi phi phajna thongdaba Purup ama lay haina khalasi karigumba hairiba purup adudagi kanagumba aman apaba wapa utarga Jisudi aigi Prabhu ne haina hairakpa oiba targade sahar sida layraga apaba wapa utarga Jisudi aigi Prabhu ne haina haheliba thawai ne jamane one spirit kena makarim tuli haiba se kone 1 Corinthians 12:3 de upang haiba thawai sigi mapang ne Krista adu aikoi Prabhu ne haina haiba aikoi thajaba je aikoi ne confess to ngam liba se haiba thawai sigi mapang that one spirit aduga haiba thawai ase Jesu Christ bu kanwi mapu musung Prabhu oina thaja kraba mipum khuding makta thajaba khuding makta lay sisimadi paisa khara pai aduna mangondan ai khara phasan lai asisimadi khara laire mayumje khara nongyu aduna asisimadi ai numit mari ni lege aduga nong phadok thoga somgi khara nungai basi dong leru na ten what is the promise of the spirit kain thawangi oiba wasak with 1 Corinthians 3:16 and Romans 8:9 marina Romans 1 Corinthians 3:16 aikoi isorgi samne kana aikoi Christian kuding karai degi lakpa Christian natte waham lakning moham degi lao oining ba jaga da oyo lening ba jaga da layo karam ba standard laginu layo kariguma nahang na Jesu Christ bu kandu ma pum sung Prabhu ina thansa boiba targadi haiba thawai jong le one spirit aduga haiba thawai se ekoi 1 Corinthians chapter 12 the hangnes aham Corinthians pandup tani thoi taruk tagina tarama thoi karmana thabak tawbagi tongan mong lay alu mi pumnamak thabak pumnamak tawiba isor adudi amatane mi mayamgi afaba oinaba thawai gi thabak phongdokpiba asi mi khurimak de pebire maramde mi amada thawai gi mapan lawsingi wahai atopa mi amada thawai adu makki mapalna na pon mafan se season wahai jengse thawai adu makki mapalna khang hayogi wahai mi amada thawai adu makki mapana thajaba atoba mi amada thawai adu makki mapana anaba phanbai khudol sing atoba mi amada angakpa thabak sing tawna pangal atoba mi amada wa hayona pangal atoba mi amada thawai gi khenaba khangnaba pangal atoba mi amada tongan ba lon ngangnaba pangal atoba mi amada atopa lon sing handoknaba pangal amata ngaiba thawai adu magna sing amata ngai thawai adu magna pumna magasi tawribani mahakna thawai ningba
mahakna ning matungina mi amamamda khudolsing na si yenbibani kaino mafamsida pol haise singlup manungda martamadu Corinthian sinu badu apostles singi matamadu da kare kanagumba man anabasing phale kanagumba man wapaus ne kanagumba amana loksing yam sing kanagumba man asidi isodogi lakuna te habagi distinction adu discernment people lai kanagumba kharana atopolon ngang kanagumba kharana atopolon da handokba sing oi adu haiba khudol khuding mak sing adu thawai ama khaktang dagine thawai mana ongan tongan mong da khudol sing da piune kanagumba pastor oina kanagumba kharana elder oina kanagumba kharana deacon oina kanagumba amana thaja be member oina widamakta chamana ichil now sing karigumba singlup asida yaw matamda kanagumba kharana pastor amoina kobi kanagumba elder kanagumba deacon kanagumba amana phattabasing singno kanagumba amana singlup ki oiba makup mata hiram yengsena widamakta tongan maong tongan be hiramda loksingi अदगी मीसिंग थेमजन दिबगी मीसिंग थौबगी तोंगान तोंगान बा खुदोल चिंगपी ओ आसिगी नुपा पासर ओरे अदन मंगोन लेबा थवाई सिमदि करि हाइनी प्रीमियम गे बा थवाई मयामदा लेनरी बा थवाई सिन तब पुप टॉप तोंगान बा थवाई मंगोन लेंगने करि अमत लेते थवाई मंगोन हाय बा थवाई दुना tongan do khudol sing loine mak pi bagi mapal na khudol sing sing man gale adu hoiba target chil inaw sing nangon leiba thawai ga atopan haki na chil naw leiba thawai ga chamma na hoiba target adu gi chamma na ba thawai du na khoi ani ko thaja ba korap hoiba target adu gi chamma na ba thawai adu na khoi bu isor gi thawai ba khudol sing bi hoiba target adu mak ki chamma na ba thawai du na khoi ani mak leiba hoiba target adu ga chamma na ba thawai adu na khoi bu krista se prabhu ne phono khan hoiba target chaw thum kra dano amata oibadu nga oidabagi maramadu karaidano naki orambe naki national now yam live orambe naki national now sale talk orambe naki national now like kaya haitaba orambe naki national now english ngang maitaba orambe naki national now naki mayok ta pap torokpa adubu khudimak singadu odunasu mangon leiba thawai aduga nangon leiba thawai aduga ai khudimak leiba thawai se amata oiba maramna there is ground for us to maintain the unity sin lausing chau thong na maram amata leite pong thong na maram amata leite athoi hen ta na maram amata leite maram ni kan nang amasung aina atopecha amagi mathakta athoi hen ta na bagi wakhal laba aduga na khoi ekhoi da pini bikrabu khudol singa se pen thok ta na achauba pambagi phamjau pambagi adugi ikai khumnaba pambagi thagarpa pambagi khuding mak singa aduda ichil ina amaga setat na ba aduga amaga lamba tonra ko oiba tagre we grieve the holy spirit aduga to thawai bu wahan mane maramdi ekhoi da lekra thawai khuding mak sing adu amatoi sang hanthana amata leite kanagumba amadana hapta ama aduga vacation laraga atupun pauna pulap chongchilag lebe amata leite one spirit indwelling eternally in one believer each believer one spirit nasan nagariya one body hakjang ama kanai hakjang sige hakjang se kanagi hakjang nang amusung ay yauribase sino sing hai hakjang sigi matangda eikhoina ephesians padu ama padu kuntruk tu yeng matangda kari ubo phangi Ephesians chapter 1 Ephesians chapter 2 verse 16 amusung yegna badu cross the hatuna ani adu hakjang amata oina isorda mahakna taisinabi Paul Ephesians Marie pada Maria sida hakjang ama hain haibagi idea se chapter asidagi pon ino no hodro pomanate haiba sing matang man mamangi chapter sing ma tambi khra takbi khra aikhoi hakjang amate karam haina du mahana tai maruna chapter 2 ki verse 11 dagina 22 go yeng matamda Mang Jew musung Gentile ani keneba du pusule. Jew gi rich heritage aduga Jew gi kari hagani
yamna ina khurumba chatnabi wild yathang adagi culture tradition khuding masing loi pusla ado asomsina gentile Jew sing isor khangdabani haina leiba mi sing harba khudimok sing adu da achoba yeknaba lei akoina se ningsing mina se sanoki bo wapa wado hana haji ki badugumna miyoi bege ba puwari da yeknaba singi maraktagi khwaidagi sathi yeknaba se Jew masung gentile ani mak leibi yeknaba aduki matik chaw ese ki yeknaba se aduga khai palab do aduki matik wang adu ko ne Jesus Christ na sei listening gi wang mana cross mathakta pap chen ba sing gi damak sibi khi ba matam aduda har bi na gi phaklang adu thuga Jew amasung hojik Jew haibelate Gentile haibelate Greek haibelate Mina haibelate Mapu haibelate Nupa haibelate Nupi haibelate Angang haibelate Ahal haibelate Naha haibelate Chahi leader basing haibelate khuding mak sing the Christ thazbagi mapala amatan haibadu Paul no chapter 2 the mayak sing utre haib adu mak ma lor kan amu kan haire no what is our ground the next ground for our unity maramdi aikhoi hakchang amada tilaba missing oirambe aikhoi tongan ba mafam dagi oirambe aikhoi tongan ba background dagi pasayam na pai busler muni khoi marakta pasayam na pai da busler muni adu dagi di Bible mayam khang ba mi sing ler muni khoi marakta Bible khara khang mi sing su ler muni chahi mayam Christian or sing khoi marakta ler muni aduga chahi khajikta ma Christian or pada ngar bising soden leram ba aduga kare haigani thazabada yamna mature or ba mi sing ekhoi marakta leram gani aduga mature or the mi sing ekhoi marakta loina mag leram gani oining ba oiduna su aikhoi Christada hakjang aikhoina oiriba aikhoigi losing aikhoigi haiba singba aikhoigi apamba aikhoigi aningba aikhoigi chaujaba khudingmak sing aduda Christian ama oibagi thawaigi amata oibadu ngakkadaba natte ngakpa sungam ngamoi adu oiba targadi karigumba miyoibigi oibada khoi ngarambo oiba targadi miyoibigi oibadu khoi ground orma targadi o ai ina khumba katang pundu biad ai di losing lebu nupane adu losing lebu missing pundu biad o ai di theology gi matang diam naina pam adu aina tina gadu se theology matang naina pam ba missing du khaktang pam na sing ai kya loina ningde o ai di khara phagi tawle aduna phagi tawgan ba missing khatang loina ge o ai di why adu ngang pa na aduna wa ngang ba nungai ge mi sing loina ge no adu gumba ground sing du kari amat leite asida Isorgi wahaina aikhoi si Christagi hakchang amata oirabani haina haiba matamda karino aikhoi tongan ba mayam oibe khut ka khong ga manade kok ka ton ga manade mit ka na ga manade mit na yenge na kong na tai na kong yang ga mit na ka suta de ya phane am phasaba oiba tar ga su khut palam de ka man sak ingeni aduga khut phane am phasaba oiba tar ga su chin bang de ka man sak cha ga ni mit se am phasaba ngak ta ubo oiba na pangam oiba tar ga ka man khonse tar ga ni khut se yam na phai adubu khong palam de ka man sak ga ni yungo jabda khut ki mathau karino thabak sunaba khong ki mathau karino chananaba mik mathau karino yengnaba na khong mathau karino tananaba brain mathau karino khananaba na khut khong loina ma pale haina khalase tangkhai paralyze oi haina khalase kana kana je ina sing asigi matang ga chambi ahan bukure ne panu tarani thoidu yumda choina pabi Maramning as I couldn't high crab adugumna, I could silum manung amada lak pamatan, the silum amada yaumatamda, I want the Ishona Pina people kudoga, Atopachilla amada people Ishor kudoga, Kenavia. I know label losing, Atopachilla label losing, Kenavia. I know say Pizza Chachas, Atopachilla, amada set up Pizza Chachato, Kenavia. Singlup manung amalak matam, the gospel community church, ina kunbang ngakkadabani church, or get over high over the do Aranda Midiang.
khudingmak aduni apaba wapa ko ningthi je puse kai no jat khudingmak tagi loan khudingmak tagi background khudingmak tagi purup khudingmak tagi loina ma purak laga yum amagi makada ningna sang amagi makada krista gi hakchang amma oina punsin laga thamba adu ningthi jabane adu aphabane adu kai hagen isor gi mafam isor na treasure to adu gumba picture aduni aduna gospel community church is maitegi church natte Jesus Christ apaba wapau gi mapana kanbi mapu musung prabhu oina thaja kraba manipur le kraba purup khuding makini oh ai di maite ne aduna maite kadang loina gi snu manung sida oh ai di asigi protect lakpane aduna ai gi manaba purup ama yaw obitar mag lone gi adu gi wakal khu gi nu laibo obitar ga di adu gi wakal do chang yeng se apaba wapau gi mapana adu gi wakal do ai ko lang thokado ba lang sekado isorna ningthi jana ude wakal ne adu lo thokpiyo adu lo thokpiyo maite kangbuna maite gi Christian kangbuna gospel community church plan to bona maite gi church ne kanam tan haibe yaro kanam ta gi singlup natte Christ gi singlup ne Christ gi hakchang aduna phurupta yengaga kuchu de yengaga background de yengaga haiba singba khudimok sing adu de yenglaga amana amabu hanthani yengba adagi amana ama ga competition to no ba khudingmak sing no to ba oiba ta ga chil inau sing hairiba adu Christ gi hakchang da amma to oina punbagi maong aduna te masak aduna te aduga hairiba adu amma oigi do bunate adune pon phumas da hairiba se ai koi hakchang amane hakchang am oiba ta ga tongan tongan ba part sing pale aduga tongan tongan ba mathau sing le aduna kaidogani mafam se da ai chingkhai de lepa ngamaga ai nei gi khut sis na matam ai no ai khong sis na matam da ai gi mit khudimak sing sis na ba matam da ai mafam asum haina asigumna phiom jana lepa ngam le kari gi da mak tano ai hakchang diaw ba kaya khudimak sing du amata oina tongan tongan ma ong da function to gi ma pa karigu ma khun na ma khong na ma min na ma na kong na ma adagi di wakal na ma oi ba tar ga di chumna ai lepa ngam oi se chumna ma lepa ngam se now sing no one they sure na losing gi khudo pi bi rambe hai ba losing aduna thaja bi sil now sing sing no gi da ma ki sis na ai khuding mag da kan bi phang le ba thaja ba khuding mag to isuran tongan tongan mo khudo sing lo na ma bin bi khudo lai da thaja ba kanam lai da problem se kari no ai khoi gi napal da kari kari gum matam de ai khoi se awang mo hekta pam atong mo hekta pam matong hekta chani hai ba dun mar mar atong ba pam ba awang ba pam ba lingchat pam ba matong chani ba pam ba maram na hira macha macha gi mahau adu bi kaubi ba adu di kaya khande thawgal gi mo da kaubi ba hai matam yan han ayam misne khaje kai na pastor oi ba yu chingi marak ta kaubi ba hai ba di kai no worship ching ba adu khaktar why is it kudo na ta bra aduga program sit sing type tar ga print away kudo na ta bra ai khoi ji phang ni ba chau kuri se tharam da bo obi dai ai khoi kamai phang mani khoi program ro kana cha tha ka do loan bi na ba yaw de ka khoi cha kamai tha ka ni si chi inau sing nang amasung ai ngon de shona pinai bi khraba khudo sing amasung pinai bi khraba talent sing khuding mak sing adu singlup amaki manungda isona nang ai bu thambi thambi ba jaga sing al thajabiana name na amasung no lukna sisna ba darkar wan ta to oi ba tar gi singlup ki amat oi ba ngak pa ka loina ba adu bu sem ka do mong wa ta to disciple to oi ba tar gi singlup ki amat oi ba adu hen ngak na ba gi mong disciple to adu evangelism to oi ba tar gi singlup ki amat oi ba ngak na wi da mak ta cha loi ma su ad mato adugumna why sip na su mato adugumna chokri thaba na su mato adugumna wa pa su bol su adugumna pastor adu su mato adugumna deacon adu su mato adugumna sel tum par ba sing adu su mato adugumna aduga thangje numita church sitok sen oliba missing su mato adugumna oi ba matanda kai dogani that shows our unity in one body
chak khut na chak lowraga chare chara kan adum tara kan digest of the labor oiba targa di digest of the matam da khoi kedwe othokpa ma na dragon hakchang nga or diarrhea adun chil inausing ai khoi hakchang amatani competition gi mathau karisu leite kariguma na gi thangna chil inauduna nangon nahak na pamba adubu nangon dagi hena wangwa mpham ma singta phangi oiba targa di ching thaba du nangi mathau na te du thangat padun maram that is how one body reacts to one another aduna romi pandu tarani thoi padatra manga da kare kapwa singa kamino aduga harabu singa haramino wapausa bu pa amakana sumai hai kappa singa kamino na badi yamna lai maramani maram de silup ki chilina ma gi yung manung laite matamda akchala ga dum kapuni ko what the thing that is difficult is luribu jaga da kana hai bo bata ga di harabu singa haramino wahang hangde nagi khwalgi nungsiba marup aduna nakhoi ani je parikha ma thaminare hen lors nani an pamjo post ne nani khalhodre aulangi marupati khankre will you rejoice with your friend with purity asengba thamoi asengba harawa mapanda uthokodan ta manungda regret amata yaudaba see mapan thangba di fake to yamna yai yaning da su yaning ba saba yamna lai pam da su pam ba saba yamna lai chaning da su chaning bi matang je khar lui chaning da na cha ba saba oi ba da ga su amurak ani da khuppa matan da dum sakpham da gi dum khangum ngore ko you can fake it out outwardly andu gi da na te wahang se manungda harawa sing harawa ne wi punsi na hingra sila sing hai ba wahang se koi hangbam thoe karigum asi wahang se koi hangda oi ba tar ga de ai ga ngasi phaminar manupa do hayeng singlup ki phamama pe ku matam da harawa kya ngam phaminar me ai ga tawje kai ma sa ga ai si le hore sila sing adu sing manung le ga do mo ngate Christ gi hakchang da mato adu ma le ga do nate Krista adu asengmane Krista adu kandibu mapune Krista gi hakchang adu ken wakhal to matamda nang amasung aigi pap ki damakta nang amasung aigi maphamda kathokhraba amasung sibigrab hakchang adu ningsingse nang amasung aigi aran khubam gi damakta mahaki ningthogi singasan thalakpo Krista gi hakchang nang amasung aigi pap ki mahut nang amasung aigi asoiba aranba amasung pap amasung adu gi dandi gi maphamda cross matak sikhi ba du Christ hakchang adane nang amasung aigi lomba nai da harau ba du gi da makta awa ba khang ki ba Christ hakchang adane hai hakchang de nang amasung ya yar adu oi ba tar ga de ai khoi mark lai ro do bu karino napal lamba ta una ba athoi hen ta na ba phata bo khag lo na athoi hen ta na ba mana hen gre mana tawri kari ai ding am phaminar mi kari member amatane kari mana du khanga kari ai khangdam no adu na de adu ma kari am ta like mi thokte lai ge do busate maram de Christian adu ma ta kari to ge Christ adu ma ge so ge ai ai di theological degree layer oh ai di missionary oh ai di kaino MD floor ban MTH floor ban PhD floor ban ngana na ni member nang kari khangdano adu laite lai kham thokte maram di kari gidamak no PhD double doctorate phangba theologian duga singlup te yaw bang ngarang nan kan Christian or rikso thoba Christian duga ani mak hakchang am da lon mapun mane double doctorate ki degree leiraba aduga theologically phajna train tarba nupa adugi mafam da di hoi isor ma nang losing mayam leiramba yai ningthi jaba rikso thoba ngarang nan kan Christian or paduna khangdaba yet adu achuma di asengba ground the common ground is asengba nupa dusu theologically yaw wang ba degree leiraba missionary oiraba adagi pastor oiraba adu na puliba hakchang duga rikso thoba nan hang Christian orakpa losing yam leitaba adu na thazu gi ma pala punsi lagi hakchang duga chap man again here premium body leite sida
lairabasingna tongan ba Christ ki hakchang aduga middle class family ki tongan Christ ki hakchang high class kambu ki Christ ki tongan hakchang theologian sing ki tongan hakchang pastor sing ki tongan hakchang missionary sing adagi deacon sing elder sing ki tongan hakchang adagi chahi de khaido experience ka khaido adugi matung ki hakchang kare mat like one body chathum kai le bige do oi bata ga di tana ga do ba krai de le bige karmaina tana ba se hakchang amad laimina kan competition tarok taragadi kaidoro kani khudna mai thinjilo khongna amu khong dum kausallo kari dogani nam we are hurting ourselves kariguma nang ama sungana singlup asida yauraga aigi ichil inausing adugi mayok thabak to magi mayok wakal khanba magi maga lamba tauna ba khuimosing adugi wakalon khuimosing duga laibo ba ultimately you are hurting the body of Christ you are hurting yourself nasana nasagi hakchang singling ya yansin sabaga chamane tilnausing the ground of our unity aikoi amata oiba yimphamase aikoi hakchang amada yawe one body aduna singlup amada yarakpa matamda o aigi apamba aigi goal aigi purpose nothing Jesus Christ bakal mimapu masung Prabhu oina thazaraga wasakpagi mapalna singlup te yarakhiba numit adudagi singlup ki goal adu nang aigi goal singlup ki chakhopa du nang aigi goal ne singlup ki amat oiba du nang aigi goal ne singlup ki apam du nang aigi apam oigi do thazaba singi aphaba du nang aigi thabak oigi do ne mafam sida nang gi apam aigi apam aikhoi gi apam ba tona gi dam lak mate no singlup manungda nomazing numita Esorbu thagana bagi damakta church lak matamda asigi thong makhong asida nasa hato maga chango mayamna aingonda kari tobirak pagi kari tobirakani mayamna aingonda kari ta holaksigi adu wakal lagi changbirakani ai ha na thajabe chil naw singda kari tawsige adu wakal lagi lakke chil naw sing nang singmang da kramani hingi bage siluki amato oiba du Christ gi hakchang de yaubagi saktam masin ha kramani utli bage lamba tawna bra athoi hel tana bra lepi adoi puni hongbi aduga akhoi marta thazada basing yauri marup sing Christ gi hakchang amato oiba ba akhoi damak adoi puni tit lai ba phagane akhoi pesa pai bu nate akhoi paw amata tawdu bagi natte no akhoi mapung phade Christ gi hakchang de khoi yaur bagi marmane hodik sibu se khoi service sakani han haibas adu na ki damak de nungsiba maram asa laitri hus bawna na Christ lakbe na gi papa gi pungning hong ni Jesus Christ nangin kanbi ma pu sung Prabhu ne thajabi adu ga na Christ gi hakchang lam to adu gi ma pa na singlup ki ningthi jaba singlup ki phajaba singlup ki haraung ha ba khudin mak sing adu na enjoy to mi nagni jilna lakpi ma sigi de Christ ase Christ gi hakchang na tin se aduga dugu magi thawai amagi fellowship adu punminas thada bisu nausing aikhoina singlup ki amatoi maruina thawai gi amatoi ba ngakkadaba du maram di ihan hanbre aikhoi hakchang amada thawai amada leibegi mana ati maram amata nate lembe to to ma khenaba adu nangon thawai ma leira adu na Christ gi hakchang amata oira aikhoina adu na ha singluki amasung thawai amato ibn ngak na maram kari amat leite abu thawai amato ibn ngak na wi damak di aikhoi isa ase cross ma khong de nungti gi mingke pungja khudingi sije bada kar ram Jesus Christ gi athang de kana gum na gi tumining labade ma masana masawi yasu dasana adu ma gi cross poison adu gi punsi na mai hingi bra hai ba punsi na mai gi pamra hai ba punsi adu nangon gi thadu singo bu pamra Vamos. Professor. Na ko tagal sir. Pero kami yoy bagi what if mayam wakhala. Asi pamde adu pamde asi pami adu pami.
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯅꯠꯇꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯕ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯛꯆꯥꯡ ꯑꯃꯗ ꯌꯥꯎꯕꯒꯤ ꯑꯆꯨꯝꯕꯗꯨꯒꯤ ꯃꯄꯥꯟꯅ ꯉꯥꯛꯀꯗꯧꯕꯗꯨ ꯎꯠꯄꯤꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯃ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯗꯨꯁꯨ ꯃꯅꯨꯡꯗ ꯉꯥꯛꯈꯤꯗꯕ ꯃꯇꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯎꯏ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯄꯥꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯛꯄꯤꯒꯗꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛꯄꯤꯈꯤꯗꯕ ꯑꯗꯨꯒ ꯅꯨꯡꯁꯤꯒꯗꯕ ꯖꯒꯥꯁꯤꯡꯗ ꯅꯨꯡꯁꯤꯈꯤꯗꯕ ꯈꯥꯡꯒꯗꯕ ꯖꯒꯥꯁꯤꯡꯗ ꯈꯥꯡꯈꯤꯗꯕ ꯅꯣꯜꯂꯛꯀꯗꯕ ꯖꯒꯥꯁꯤꯡꯗ ꯅꯣꯜꯂꯛꯈꯤꯗꯕ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯈꯟꯈꯤꯕ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯄꯥ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯈꯤꯕ ꯃꯇꯝꯁꯤꯡ ꯂꯩ ꯄ꯭ꯔꯚꯨ ꯄꯥꯄꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯉꯁꯤ ꯅꯨꯃꯤꯠꯇ ꯏꯕꯨꯡ ꯅꯍꯥꯛꯅ ꯇꯥꯛꯄꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯒꯗꯕꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗ ꯊꯋꯥꯏ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯃꯗ ꯅꯍꯥꯛꯅ ꯇꯤꯟꯁꯤꯟꯕꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯗ ꯁꯣꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯊꯋꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯩꯒꯨꯝꯕꯒꯤ ꯊꯕꯛ ꯁꯨꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯄꯥꯟꯗ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯅ ꯆꯥꯎꯕ ꯑꯣꯏꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤ ꯑꯃꯦꯟ